Online Manipurgi numidangi pau miyeng tabiriba pumnamakpu thoilaisamna khurumjari. Prime Minister na malengi leba kayada koina chalaga irang mayoknariba Manipur da hojik fawba chatriba karigino MP baiko. Bharat ki Prime Minister Narendra Modi na malengi leba kayada koina chali adubu irang mayoknariba Manipur dadi hojik fawba chatri Prime Minister haibasi Assambida PM haibani adubu aikhogi Prime Minister sidi picnic minister oidina leire. Haina Rajya Sabha ki MP baiko na Parliament da phongdokre Tamil Nadu ki MDMK ki MP oin lakhiba baiko na makhata na Parliament da phongdokhibada Prime Minister si Bharat ki miyoi crore chamaga nifu gini adubu Prime Minister na malengi laibak singdi koina chatli masi karamba karbar gino natraga mahang malengi laibak pumbagi Prime Minister oirabra karigidamak misi mina mihat miput kaya thogliba Manipur dadi chatribagi maram karigino Mahak Prime Minister ama oibagi mathau ningthina pangthokte Manipur asi India natabra haina hangki MP baiko na Manipur asi India natabra haina hangki bawafam adu unparliamentary oi maramaduna house ki proceeding da record tawroi haina speaker ki phampham da famduna chair lawriba deputy chairman Harivans na haiki aduga MP baiko na unparliamentary haibasi karino PM ki thawong na wafam asi phongdokpani haiba wafam house ta thamki Manipur asi law and order leitaba turan thabana khulingba lenga ka pangkhak oire uripo apunba lof kaisampa leima jam laikai degi luangthe mukesh kun gilangla langjin ngasi tarani helaba fawba Manipur lenga na puthok pangamdaba haibasi state asi law and order leitaba turan thabana khulingba lenga ka pangkhak oire haibada haiman bathok loi haina uripo apunba lof na thadorok cherol amana haidi cherol asina makha tana hai mitei singna changba yadaba mafamda mobile tracking tawbada last location tare hairaba Fawbada lenga ki angama pambai sijinaduna koi thiduna puthokpa ngamdaba loinana intelligence source tagi mahak hingli natraga mapunsi pikhamnakre haiba fawba laibak miyamda haiba ngamdaba haibasi ekhoi Manipur maru oina mitei furup asi bara na karamba miyengda yengli haibasi hangningai oiri miyamgi punsi amasung lanthum ngak senba haibasi paliba lenga adugi mathawni miyambu khuya tusitna lehanba haibasi Paliba lenga adugi tangai fadaba mathawni uripo apunba loop amasung uripong nupi apunba loop na Manipur ki governor ki pukning chingsiladuna makha tana hailuang the mukesh ki langla langjin puthokduna apokpi mamana awamai chak khanglibasi muthatnaba hotnabiu Manipur asi ain chatnaba lamdamni haibadu khudam changdam oibe yaba mawongda akanba action utpiu loinana mukesh mangkibaga mari lenana JAC na changsilakpa khongjang khudingmaktasu uripo apunba loop amasung uripong nupi apunba loop na mapung phana saugatkani haidi Kanglaipa apunba kholawgi update gi lokacharake Kangpokpi dagina Churachandpur fawba lambi Kangpokpi gi kuki singna kanna semi Myanmar Army na airstrike ta hatkiba PDF amadi KNAB gi skeleton sing fangkre Kanglaipa apunba kholawgi update gi lokacharake Myanmar dagi mandai kim kaubi kuki gi nupi macha ama Sikhibado Churachandpur da oina ngasi mathau mangam tawkre iduning thawgi post gi lokacharake ikauda maite gi khul mai thabada yawbani haidana miyoi khara gi maming Kangpokpi police cycle na FIR palaga leirabani FIR palibadu da mai thaba yawruba kuki leader amata gi maming yawde sugya yawdaba yumda sum leijaba larikasu kaya haitaba angang khara oina FIR aduda palabani Mama mapa kuki nupi khara na mamang chahi FIR panba matamda Kangpokpi SP unaduna complain tawbadi leikre hawjik fawba FIR su kaktri case su lokhatri crime da chenaba mi faba su leitri case adugi ayo muslim si SI amana paribani hayengwai case lokhalakpa matamda aseng-asengba haidungnarakigani maramdi FIR panbada yawriba angangsing mama mapa police da complain tawba chatpasing aduna kana ikauda maite yum mai thaba chatli haiba loina khangani aduna ikauda maite yum mai thabada chenaba loina kaukhatlakigani chenfam leiroi thoina waningai oide Security Force na tongan-tonganba district singda chathakiba search operation da IED nipan defuse tawkre Security Force na area domination gi saruk amoina hokiba pungkod maria sida tongan-tonganba district singda chathakiba search operation singda militant singna phumlambani chingnaba IED nipan defuse tawduna asoyangam yawdana lokthokpa ngamkhre hairi Official oiba paugi matungina intelligence na pirakpa report amagi matungina Tengnoupal district ki More police station gi manung chanba Lokchau gi mafam amada Assam Rifles amasung Manipur police ki team amana thibu humbagi thabak sing chathabada militant singna phumlamba KG taragani thoilumba IED taruka konana high explosive hand grenade mari nongmai maru sing amasung radio set sing fagat pangam ki hairi fagalaba IED sing adu bomb expert singna asoyangam yawdana mafam aduda defuse tawki Atopa search operation amada Manipur Police amasung Central Security Force ke apunba team amana Yengangpokpi Police Station gi manung chanba Saijang Laichingda
ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯐꯨꯝꯂꯝꯕ IED 2 ꯑꯃꯁꯨꯡ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 9 ꯐꯥꯒꯠꯄ ꯉꯝꯈ꯭रे ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯇꯤꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯄꯔꯦꯁꯟꯗ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ .22 ꯔꯥꯏꯐꯜ ꯑꯃ, 12 DBBL ꯔꯥꯏꯐꯜ ꯑꯃ, 51mm ꯃꯣꯔꯇꯥꯔ 3, ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯒꯖꯤꯟꯒ ꯂꯣꯏꯅꯅ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯆꯤꯌꯔ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ 10, ꯆꯤꯌꯔ ꯆꯤꯂꯤ ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯆꯥꯔꯖꯔꯒ ꯂꯣꯏꯅꯅ ꯕꯥꯎꯐꯦꯡ ꯍꯦꯟꯗꯁꯦꯠ ꯑꯃ, ꯇ꯭ꯌꯨꯕ ꯂꯣꯟꯁꯤꯡ 3, 12 ꯕꯣꯔ ꯂꯥꯏꯐ ꯔꯥꯎꯟ ꯑꯦꯃꯨꯅꯤꯁꯟ 2, 9mm ꯂꯥꯏꯐ ꯔꯥꯎꯟ 10, 7.62 ꯂꯥꯏꯐ ꯔꯥꯎꯟ 60, AK ꯂꯥꯏꯐ ꯔꯥꯎꯟ 3, 7.62mm SLRꯒꯤ ꯃꯔꯨ 3, ꯂꯣꯡ ꯔꯦꯟꯖ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯇꯣꯔ ꯔꯥꯎꯟ 8, ꯀꯥꯞꯊꯣꯛꯈ꯭ꯔꯕ AK ꯃꯔꯨ 8 ꯑꯃꯁꯨꯡ ꯃꯣꯇꯣꯔꯣꯂꯥ ꯔꯦꯗꯤꯑꯣ ꯍꯦꯟꯗꯁꯦꯠ 2 ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯡꯖꯥꯡ ꯑꯃꯁꯨꯡ ꯗꯝꯄꯤ ꯚꯤꯂꯦꯖꯒꯤ ꯆꯤꯡꯈꯣꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ AK-47 ꯔꯥꯏꯐꯜ ꯑꯃ, 303 ꯔꯥꯏꯐꯜ ꯑꯃ, 12 ꯕꯣꯔ ꯔꯥꯏꯐꯜ ꯑꯃ, ꯗꯕꯜ ꯕꯦꯔꯦꯜ ꯑꯃ, ꯃꯣꯗꯤꯐꯥꯏ SKS ꯔꯥꯏꯐꯜ ꯑꯃ, ꯃꯣꯗꯤꯐꯥꯏ ꯂꯣꯡ ꯔꯦꯟꯖ ꯃꯣꯔꯇꯥꯔ ꯑꯃ ꯐꯨꯠ 3, ꯃꯣꯗꯤꯐꯥꯏ ꯂꯣꯡ ꯔꯦꯟꯖ ꯃꯣꯔꯇꯥꯔ ꯑꯃ ꯐꯨꯠ 5, .36ꯒꯤ ꯍꯦꯟꯗ ꯒ꯭ꯔꯦꯅꯦꯗ 2, 7.62mmꯒꯤ ꯃꯔꯨ 12, ꯀꯦꯂꯤꯕꯔ ꯕꯨꯂꯦꯠ 2, ꯄꯥꯏꯞ ꯕꯣꯝ 3, ꯍꯦꯜꯃꯦꯠ 2, BP ꯖꯦꯀꯦꯠ ꯀꯣꯚꯔ ꯑꯃ, ꯋꯥꯀꯤ-ꯇꯣꯀꯤ ꯕꯥꯎꯐꯦꯡ ꯑꯃ ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯖꯦꯅꯔꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯩꯇꯩꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯟꯅꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯇꯉꯥꯏꯐꯗꯕ ꯂꯩ ꯈꯜꯂꯤ MFO ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯂꯒ ꯂꯥꯛꯂꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯆꯠꯄ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯇꯒꯤ ꯇꯥꯗꯅ ꯃꯇꯝ ꯃꯇꯝꯒꯤ ꯃꯅꯨꯡꯒꯤ ꯁꯥꯐꯨꯕꯨ ꯑꯣꯏꯔꯣ ꯃꯄꯥꯟꯒꯤ ꯁꯥꯐꯨꯕꯨ ꯑꯣꯏꯔꯣ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯁꯦꯛꯇꯣꯔꯦꯜ ꯑꯣꯏꯕ ꯆꯥꯡꯀꯛ ꯀꯌꯥ ꯂꯥꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯔꯒ ꯂꯥꯛꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯦꯗꯀ꯭ꯋꯥꯇꯔ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯏꯝꯐꯥꯜ ꯏꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯣꯏꯕꯣꯏ ꯈꯣꯔꯤꯃꯌꯨꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯝꯕꯒꯤ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕ ꯃꯗꯨꯒꯤ ꯊꯧꯅꯥ ꯑꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅꯁꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯒ ꯂꯥꯛꯂꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯦꯀꯥꯎꯟꯠ ꯀꯌꯥꯗ ꯃꯅꯤꯄꯨꯔꯗ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡꯗ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯄ ꯃꯩꯇꯩ ꯄꯥꯡꯒꯜꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯇꯥꯡꯀꯛ ꯀꯌꯥꯗ ꯉꯥꯛꯂꯒ ꯂꯥꯛꯈꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯤꯁꯇꯣꯔꯤꯌꯟ ꯀꯌꯥꯅ ꯍꯦꯟꯅ ꯈꯪꯂꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯖꯦꯅꯔꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯩꯇꯩꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯟꯅꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯇꯉꯥꯏꯐꯗꯕ ꯂꯩ ꯈꯜꯂꯤ ꯃꯁꯤꯗ ꯇꯔꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ ꯃꯁꯤꯅ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯃꯥꯒꯤ ꯐꯨꯔꯨꯞꯇꯕꯨ ꯆꯥꯎꯈꯠꯂꯒꯗꯤ ꯍꯥꯏꯕꯔꯣꯝꯗ ꯑꯣꯟꯁꯤꯟꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯁꯤꯒꯤ ꯗꯥꯏꯇ ꯀꯅꯥꯅ ꯄꯨꯒꯅꯤ ꯃꯁꯤꯁꯨ ꯐꯖꯔꯣꯏ ꯑꯗꯨꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯩꯒꯤ ꯍꯥꯏꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯁꯤꯅꯕ ꯍꯦꯟꯒꯠꯂꯛꯀꯅꯤ ꯊꯥꯖꯩ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MFOꯅꯁꯨ ꯃꯔꯨ ꯑꯣꯏꯅ ꯖꯥꯇꯤ ꯑꯃꯒꯤ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯊꯥ ꯑꯁꯤꯗ ꯑꯉꯝꯕ ꯌꯨꯝ ꯈꯔꯗ ꯍꯛꯊꯦꯡꯅꯅ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯤ ꯉꯁꯤꯁꯨ ꯀꯩꯔꯥꯎ ꯈꯣꯝꯃꯤꯗꯣꯛꯇ ꯂꯩꯕ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯒꯤ ꯏꯃꯨꯡ ꯈꯔꯗ ꯔꯃꯗꯥꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯦꯜ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡꯈ꯭ꯔꯦ ꯔꯃꯗꯥꯟ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯒꯤ ꯂꯝꯗꯝ ꯑꯁꯤ ꯃꯔꯥ ꯆꯦꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯂꯦꯞꯇꯅ ꯐꯥꯒꯠꯂꯛꯂꯤ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯧꯖꯥꯡ ꯑꯃꯗꯤ ꯗꯝꯄꯤ ꯚꯤꯂꯦꯖꯀꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ AK-47 ꯔꯥꯏꯐꯜ ꯑꯃ empty magazine ꯑꯃ 303 ꯔꯥꯏꯐꯜ ꯑꯃ empty magazine ꯑꯃ 12 bore ꯔꯥꯏꯐꯜ ꯑꯃ empty magazine ꯑꯃ double barrel ꯔꯥꯏꯐꯜ ꯑꯃ modify SKS ꯔꯥꯏꯐꯜ ꯑꯃ empty magazine ꯑꯃ ꯐꯤꯠ 3 ꯁꯥꯡꯕ modify long range mortar ꯄꯝꯄꯤ ꯑꯃ ꯐꯤꯠ 5 ꯁꯥꯡꯕ modify long range mortar ꯄꯝꯄꯤ ꯑꯃ 36 hand grenade 2 7.62mm bullet 11 .22 caliber bullet 2 BP ꯖꯦꯀꯦꯠ ꯀꯣꯚꯔ ꯑꯃ ꯋꯥꯀꯤ-ꯇꯣꯀꯤ ꯕꯥꯎꯐꯦꯡ ꯑꯃ ꯐꯥꯒꯠꯈꯤ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯁꯃꯨꯁꯪ ꯁꯥꯟꯇꯤꯄꯨꯔ ꯃꯅꯤꯡ ꯂꯩꯀꯥꯏ ꯃꯅꯥꯛꯇ ꯂꯩꯕ ꯉꯥꯒꯤ ꯐꯥꯔꯝ ꯑꯃꯗꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃꯁꯨ ꯄꯨꯂꯤꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯐꯥꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ SLR ꯑꯃ ꯃꯦꯒꯖꯤꯟ ꯑꯃ DBBL ꯒꯟ 2 ꯗꯤꯇꯣꯅꯦꯇꯔ ꯌꯥꯎꯕ 36 hand grenade 2 green smoke hand grenade 3 tube ꯂꯣꯟꯁꯤꯡ ꯑꯃ A4 ꯕꯥꯎꯐꯦꯡ ꯁꯦꯠ 2 smoke grenade ꯑꯃ head gear 2 02 LMGꯒꯤ ꯃꯦꯒꯖꯤꯟ 2 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯌꯥꯉꯥꯡꯄꯣꯛꯄꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯁꯩꯖꯥꯡꯂꯥꯏ ꯆꯤꯡꯒꯤ ꯑꯀꯣꯏꯕ ꯃꯐꯝꯗ ꯉꯔꯥꯡ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯅ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ
ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ .22 ꯔꯥꯏꯐꯜ ꯑꯃ, 12 DBBL ꯔꯥꯏꯐꯜ ꯑꯅꯤ, 51mm ꯃꯣꯔꯇꯥꯔ 3, 9mm ꯄꯤꯁꯇꯣꯜ ꯑꯃ, ꯑꯦꯛꯁꯇ꯭ꯔꯥ ꯃꯦꯒꯖꯤꯟ ꯑꯃ, 36 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 9, IED 3, ꯁ꯭ꯇꯟ ꯒ꯭ꯔꯦꯅꯦꯗ 5, ꯇꯤꯌꯔ ꯁ꯭ꯃꯣꯛ ꯒ꯭ꯔꯦꯅꯦꯗ 10, ꯇꯤꯌꯔ чили ꯒ꯭ꯔꯦꯅꯦꯗ ꯑꯃ, ꯕꯥꯎꯐꯦꯡ ꯁꯦꯠ ꯑꯃ, ꯆꯥꯔꯖꯔ ꯑꯃ, 12 ꯂꯣꯟꯁꯤꯡ 3, 12 ꯕꯣꯔ ꯂꯥꯏꯐ ꯔꯥꯎꯟ ꯑꯦꯃꯨꯅꯦꯁꯟ ꯔꯥꯎꯟ 2, 9mm ꯂꯥꯏꯐ ꯔꯥꯎꯟ ꯑꯦꯃꯨꯅꯦꯁꯟ 10, 7.62ꯒꯤ ꯂꯥꯏꯐ ꯔꯥꯎꯟ ꯑꯦꯃꯨꯅꯦꯁꯟ 70 ꯐꯥꯒꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯂꯣꯛꯆꯥꯎ ꯑꯦꯔꯤꯌꯥꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯀꯟꯇ꯭ꯔꯤ ꯃꯦꯗ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯃꯦꯒꯖꯤꯟ ꯑꯃ, ꯂꯣꯡ ꯔꯦꯟꯖ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯥꯔ 2, KG 12 ꯔꯣꯝ ꯑꯣꯏꯒꯗꯕ IED 3, ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 5, 9mm ꯂꯥꯏꯐ ꯔꯥꯎꯟ 3, ꯂꯣꯡ ꯔꯦꯟꯖ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯔꯇꯥꯔ ꯔꯥꯎꯟ 10, AK ꯐꯥꯌꯔ ꯀꯦꯁ 10, ꯃꯣꯇꯣꯔꯣꯂꯥ RS2ꯁꯨ ꯐꯥꯒꯠꯈꯤ꯫ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫